Chief Secretary na tha asigi manungda popi maru phangna mangan-gani thajaba pirakle Maheswar. Upay ama natraga ama sisinaduna tha asi faubagi manungda popi pambising maru phangna muthatkani haina Manipurgi Chief Secretary Binit Joshi na thajaba pirakle haina political activist Maheswar thongnaujamna phongdorokle. State asida hojik thogliba irang asiga mari leinana Maheswar thongnaujamna Chief Secretary unaraba matung All Secretariat mamangda paumisinga unabada Maheswar na hai Chin Kuki narco terrorist singe Yanglen saru oiriba popi pambi sing muthatpana khunai asigi afaba oigani haina Chief Secretary da phongdoklamke Chingkhong singya da Kuki terrorist sing na tatana landarakliba mafam sing ase schedule caste ki mafam oibana irang asida mang takaliba sing asigi matangda report ama laingak na National Commission for Schedule Caste pikhalang na bakhangalakpa laikhrabanai report asi pikhalaktabadage Ministry of Home Affairs nasu haukiba August thada report piraktabagi matangda Principal Secretary Home da cherol tharakibagi matangda Chief Secretary da mahangna paudamke masigi paukhumoi na Chief Secretary na haikibada irang asi paktangna chatharaktuna nongmagi thogdok wathok kaya leptana thoglakpana report pikhalang na bohona bada matam jangbane report asi langkhatna bohona bada authority mak oidragasu mateng pangba yagadra haina hangbada madugi damakti akiba leiti haina Chief Secretary na thajaba su piraklay maram asina miyamnasu angamba mateng pangsanduna Chin Kuki narco terroristing marufang na muthanaba punna honamina si haina Maheswar thongnaujamna phongdokhe sakhangdaba singna kairau bitrada paiduna thamba phaubai mai tharamle kumgi nong laktabana maram oiraga ising chinglaga yamna wana urakpa Imphal East ke kairau bitra makha leikaige kharau lokonda leiba loksen manga chauba lofam amagi yainaba paiduna thamba phaubai ngarang numidang athengbada sakhangdaba singna mai thadoklamle Iril bung PS ki manungda leiba lofam adu kairau bitra makha leikaidage thaunaujam Dinesh apokpa ibo pisa kauba lomi amagi nei mai tharambagi thogdok adu ngasi ayokpung 3:30 rom tabada khanglakibani haire thogdok aduga mari leinana Dinesh ki mama ningthaujam fazatona phongdokibada chahi asida kumge nong laktabana maram moiraga machanupana yamna wana ising chingduna lau pankhe lau panba matamdasu lan kalingai matam oibana khoirang khoisauna bagi chang wanglingai matam oibana haukiba chahi singdage lau ubada awaba kaya mayokna ba henkhe wana honaduna handakti lau fai haiduna haraukhe adubo ngarang fawai paikhatlaga yaiba nanghaudabadagi thamlambada ngasi ahing nong yaida mai tharamkhibane phabu lairembini haina yamna kina launa badugi ona tainabada mai thadoklamkhibasida haifam khangdana wari haina mamita mapita na phongdokhe amaromda phawbai mai tharamkhibadu kanana karigi damak tharamkhibano haibadu haujik phawbagi oina chapchana khangba ngamdre phawbai mai thabiramlaba Dinesh da mateng pangkhre like-minded group LMZ Manipur na awana taraba singdang minungsi tengbang pirakbagi saruk ama oina kairau kendragi manungsan ba kairau bitra makha leikaige kharau lokon da ngarang ahing masak khangdaba singna kairau bitra da leiba Dinesh ki yaina ba paiduna thamba phawbai haukiba hingdang mai thadok pirambadage tangoi onkhre haiba pau social media da ubadage khudakta ningthaujam Dinesh apokpa fazaton gi lofam da satuna lupa lising manga mateng pangduna imung manunggi awabada saruk yakre ngasigi tengbang khongsat adu da LMZ Manipur gi advisory board member KK wahengba publicity secretary Rakesh Naurem anina lusingkhe loinana Kunjakeswar Mangsatabam Sarat Pukhrambam Surendra Ningombana chingba member kaya su saruk yakhe